Ngasi ayuk anganba pung 3:30 khara helakpa aduaida Thobal Moizing Gram Panchayat ki Pradhan oiriba Moizing Awang Lekaiда leiba Moizing Mayum Hibzur Rahman chahi humfu apokpa MB Abdul Haq ki yumgi sumangda masak khangdaba mioi kharana bom ama pokhaihallame hairi. Thaudok aduda imung adugi mioi singdi asok apan yahodre adumakpu yumgi phaklang amadi thongnaw gi class singdi akai atoi khara thokre hairi. Kari maram gitamak bom adu pokhaihallame haiba maram chapsana khangba ngamdri thaudok asigi matangda police na case ama lokhatkre. Ngarang nungthil pung ama taba matamda More Police ki Kondong Lairembi main check posta More Commando amadi More Police ki apun team amana More romdagi Imphal tamna thoklakpa Maruti Eco Van registration number MN06LA 7314 da lakpa nupi amaga nupa amaga brown sugar packet humbudra yaurambadagi fare. Farba mioi ani adudi baknaizem gangte chahi kuntraga mapan mapuroibagi maming laikhidraba laitinmang Churachandpur district ki New Zoveng degini amadi atopa mioi aduna jamkhosai chahi kuntramari apokpa hemkhulun Churachandpur district ki Muijol village degini hairi makhoi ani degi fagat kiba brown sugar adu chaurakna gram chanipan kuntra mapan hengani hairi. Tengnopal District Police ki SPTS Bikramjit ki meeting makhada More Police Commando amadi More Police yauna mioi amadagi Swift Desire car amaga konana yamlaba khusu kulai nongmai macha kaya ama ngarang fagat pangamkhrei. Swift Desire car registration number WB02AF 3805 ama khamduna check chathabada car adugi body gi tongan ba mafam kaya da lotuna yauramba nongmai macha taret amadi mari leinaba potlam kaya ama fagat pangam khibani hairi. Kulaiga konana farba mioi adu khaizamang tauthang chahi kuntra apokpa ngamjapau tauthang yangaubung village chagini housingna More ward number 1 da leibani hairi. Vande Bharat Mission ki ahum suba tangkak ngarangdagi haukibaga loinana hairiba mission asi lakliba July ani fauba chathakigani haina mapalamgi thabak thoram puriba ministry gi wangangloi Anurag Srivastava na haikre. Mission asi gi ahum suba tangkak asi gi manungda leipak nifu humdoidagi international flight chambri kuntra nithoina India macha sing India gi state tara taret amadi union territory singda hondok honjin tawgani. Masigi mathakta lanai carrier flight kungamapan haibadi Indico gi kunmari go air flight ahum amadi Bistara flight anishu mission asida mating pangani. India dagi lona chen khaba maming leiraba lalon itik toba misak BJ Malyabu leipak aduda changjafam lobagi ayaba pibada amuka hanna khanthanaba United Kingdom da Indiana khangankhrei. External Affairs Ministry gi wangangloi Anurag Srivastava na hai madudi New Delhi na BJ Malyabu athuba matamda India da sinaraknaba UK ga pau faudoknari. Maming leirava Indian American soil scientist Ratan Lal bu chahi asigi oina World Food Prize pinaba khangatkre. Prize asi Ratan Lal na leipak leihaubu afaba maikaida semgatuna mahai marongi pothok marangkaina hengat hanba loinana mahausagi khal kaihandana thamba amadi natural resource singbu ngak senbada lauriba thodang sing asigi damak mana asi pigadabani. India da pokhiba amadi hojikna United States ki citizen oikrava Lal na mana asida $1 lakh ani makhai gi senfam phanglagani.